Higher secondary school singda lairik takpiriba lecture singi pifam thokpa regular oiba tolop matam sangna pidabana maram oiraga lecture association Manipur LAM na chungsin kiba pen down strike ki manung channa TG higher secondary school ki lecture singna strike chathakre samas asigi mahiro kaya bu takpi tambiriba oza sing asina sikhraga mari leinaba authority singna pen gadoriba oza sing wabana kham thengle haina Tambasna girls TG Higher Secondary School की Chemistry Department की lecture थोक्सोम रंजित मैतें न फोंदोक्रे नसी TG Higher Secondary School की तोंगान ब department सिंगी lecture सिंग न चथकीबा pen down strike अदुदा TS रंजित न मखा तारदुना लिंगाक न थमलिबा lecture अमा खनबगी नियम सिंग ngak na kumza lising aniga taranipal da khallaba matung lising ani kunithoi ki January nipal da regular taki amadi lising ani kulhumdoi gi April amadagi regular pay piba haugadaba adu ngasi fawba pibidana leiriba oza singda adukimati awaba kaya mayokna le amadi mari leinaba department gi miyoi sing unaba khaktana governor fawba khaktanatana governor fawba unarurabasu matam ngai kho haibusinatana ngasi fawba karigumba positive oiba response amata panglakta namaram oiraga LAM na hairiba khongjang ngasi changsin naba warep lokibani haiki masida natana karigumba lakliba tang kuntaruk fawbagi manungda oza singna taliba dabi sing pidaba tarabati makha tana akanba khongjan kaya changsin gani haiba wafam su phongdokhi amaromda school asigi vice principal oiba nongthobam femina devi na haikibada mahiroi listing amaga chamapal lom leiriba school asida tongan ba department gi apunba lecture yankhai humdoina strike chatharakpa sigi regular class ta sound akaiba pire school gi maikai dagi hanglaba classing menkhatnaba honarabasu Manipuri amadi atai department khargi oina oza sing pull up strike yaukibana atopa subject singna mohut sinjinnaba honari haiki maramasi leivana lenga ki mari leinaba singna mahiro singi khanduna strike tawriba oza singda atobada yasinaba ma purapiyo mahiro singi academic atmosphere da akiba pihan bigano haiba wafam singsu phongdokhi Pagi political science isu lecturer ama khatang lai home science isu lecturer ahum lai lagi English ta su lecturer se mokogi mayam se lone mak pen down tawkhrabanina yam nam sida oja se yamba khoi lecturer se yam le hodre atuna si manage tawbadana khodi yam di wai anga si di mokogi se favor ama magi wana tabada akogi school da yamna kaino di thoe hai batare akai bidi yam thoe inconvenience yam leire khoi kaino se class se loina full tawbangam da badi fibam da leire ba especially Manipuri political science and the home science si subject ahum si oina tai te subject na budi men khatara ga su khoi da yam effect tawi sida ji koi mayam se asokki matik victimize oire aduna khoina tawba yabasu dawre last koi director unabire director unaje several times unre education minister hana sarkar lai ngai mayam tawrabani adu matunda hujiksu pia lai matunda so governor koi unajare simukta da jo khoi da positive response amata phangdari basbo ngai haiba kapta ngai ba sikyam ngai we have already wait for more than 2 years now mayam to khan bi ba khoi shi go haibra ekoi shi go haibra like ta ga khoina samas ji shi me ba sat mayam se shi me ba khoi ji shi ra kan da jita mayam authority jin pen gi dore